ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯁꯛꯄ ꯂꯦꯖꯦꯟꯗꯔꯤ ꯀꯂꯥꯀꯥꯔ ꯀꯨꯃꯥꯔ ꯁꯥꯅꯨ ꯃꯈ꯭ꯋꯥꯡ ꯅꯥꯔꯦ ꯑꯗꯣ ꯃꯥ ꯃꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯃꯥꯂꯤꯁ ꯇꯧꯕ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤ ꯁꯤꯡꯒꯔ ꯀꯨꯃꯥꯔ ꯁꯥꯅꯨ ꯕꯦꯛ ꯄꯦꯟ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯅꯦꯕꯀꯣ ꯃꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯃꯤꯠꯇꯨ उइसनदना याम नुंगाइना तौरी बस तो बस रिलैक्स रखना है इसको ऐसे लॉक करना है थोड़ा और पीछे आना है थोड़ा और पीछे बस 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 फिर आराम देगा लंबा लूज छोड़ेगा एकदम लूज छोड़ बॉडी को लंबा सांस लीजिए मोय मकोन हिने तावा याम नुंगाइ ब्रोक ब्रोक पदौ मान लोयरा मान ठीक है अरे बहुत जबरदस्त